Ukrul amasung kamzong satpasingda TNL gi advisory Manipur gi singi saruk singda hausik lairiba conflict asigi yenglaga Ukrul amasung kamzong districta satnabigi atopa lambi sing sizinariba singda Tangkhul Naga long TNL gi working committee na travel advisory tholakli ngarang tholakpa advisory amada committee gi maikei digi Manipur awang nongpo state singa masum laiba sigi atopa mafam singda gi lakpa miyoi singna Ukrul amasung kamzong gi lambi da setok sin tawada Khudong sadaba hena mayuk nari hairi lambi lamhang namba medical emergency gari yaraktaba lambi gi accident natragana sana thaknaba amadi laifam gi khudong sadaba mayuk narakpada pung kunga mari hangduna leiba helpline number sing yarui 1 gi 9612744804 amasum yarui 2 9862144506 ta pau phorak yagan heri awang nungsup thangba Pakistan sathaba operation singda terrorist taragani thoi sikre military Pakistan gi security force na yumsa kisa amasum sagol sunumita leba asiki kha nungsup thangba saruk Balochistan province sathaba intelligence based operation ani the terrorist taragani thoi sikre haina military na phongdokri inter services public relation ISPR gi matungina yumskesa numita wasuk district terrorist taruk makoi gi movement khanglaba matung sathabu operation amada shikhi amasum sagol sunumita mastung district numai kapnabada atop taruk shikhi hari akon begi operation da terrorist ki lotpham amasu thokai hausik sathariba counter terrorism campaign gi makhada operation singadu sathabani haina military naiki lebas gi mapum kyada foreign sponsored terrorism ki mayokta security force in operations in leptana sathagani haina military na phongdoraki Taiwan amasa ngakthok saba ngamnabagi damak ngarang digi sahi gi oiba military gi lal oraiba hukri China gi threat kana leiba maramna maromdom sasan tawjaba Taiwan amasa ngakthok saba ngamnabagi damak nahandagi sahi gi oiba military gi lal oraiba hukri hari live fire exercise sipung kungamari defense operations sathaba ngamnabagi damak Taiwanese army ki mapangal sangging tongnaba masum China ki grey zone tactics ta singna landawadi na taba dubo khaji jangsilaktuna ki yanbigi thausil thengnana bagi tamaktani shahar gi oiba drill singna Taiwan gi miyamna internet service ta khiba matamda kari tawgani haibu sangging tawgadori nimit tarani gi oiba han kwang exercise Taiwan gi mafam kyara pangthokadabani handaki zai gi lan orai basi United States na pungning thogat pa I pau phauna bigi method sing yauna anauba mating kyam yengsing sanggeng tawgani masigi drill asida makha thangba officer singna mission kamdong sathanaba thorang tawri habigi matangda masagi commander singda santongna takhani masigi communication drill asi lalbung da hakthingna lal sukna ribe singna hena maromdom lepsa ngamnaba masum lal de hena thawna oina bigi damaktani haina expert singna haki handaki lal orai basigi atop yamna maru oiba mana ngasi phawda resbret masing khwaidigi yamna puthokadori brigade anida service member dising manga hena saruk yagadori mamangi sahidadi reservist dising ahum hena puthoktuna brigade ama saruk yakhi masigi drill asida reserve lan misingsi kayam tuna active duty de purak ngamgani habadu sanging tawgadori Taiwan gi lal orai basida MA A2 the Abrams tanks tokadori US na saba kham thengna sophisticated oiba teng asi masing chamagani pan leinaba English ngani ga taraga mapana yana khibani teng singa dugi aroiba base adu hokiba April thari yorkhri Taiwan amasum US ki marakta formal oiba mari leitrabasu US asi Taiwan gi main supporter oiri China na Taiwan bunam food oirabasu loksingani haina wasak pamaramna Taiwan na masangak thuksana bigidama makhoi gi khulai ayamba US da gi leiri Taiwan gi military mapangal kankat hanana bigidama president Lai Ching-te na dollar billion nifu kaithok pina bahawukhi adubu Taiwanese parliament ikuidana dollar billion 24.8 kha kaithok gi wafam yakhi Taiwanese sarkar na US ki maikei dollar billion taraga mari ki military equipment pirakpagi ayaba ngaiduna leiri China na yamna thina saugadaba firep asi haukiba thakaya sida US na namsinduna lakli heri amaromdana Assam Rifles ki thawong yaningde TNL Assam Rifles na Canada wada freaking pangtau da tawduna lambi satpa misam miyamna nungai taba fole walking committee tangkul Naga longi siro laman hai
ngasi taramathu suba Assam Rifles na Maku Village junction da freaking amasum checking chathaduna Imphal urkhul kamjong lambi da satliba miyam da chawna khudong sa da thonki yumjakai su da mite su ni fu suba Assam Rifles ki kangbuna Sangja junction Nungsong junction amasum Things corner da station tawraga leiba ukhi haukiba August ahum da kamjong sub division ki manung sanba Ningsau village da Assam Rifles ki kangbu amana numit supa freaking amasum checking chathaduna lambi satoksin da chawna khudong sa da thonki misam miyam leidiba mafam singda militarization ki thabak sing sa tharak liba si yenglaga okrul amasum kamjong gi miyam na nungnang phawali maru ina nupi amasum angang sing akiba ga loinana lairi Assam Rifles na military go eba thabak thoram sing sa thariba si mapung oina ingna singna leidiba mafam singni sei esigi February 3 tagi kuki militant amasum narco terrorist na tangkul naga sing asida khatna bahuduna laklibani naga sing na kana hotnaduna Phangbi ingtapa phibam asithugaina security force na hotnariba sikari gino hangladuna Indian paramilitary forces singna asiguma thabak singa satharoidabne ki mari lena authority na suhira masida miyeng sangbiduna athuba matamda masi tawandana ba honabiyo Assam Rifles na Canada bada satharakli ba thong singa si akan mamong na kandem tawi haina working committee TNL gi sirol aduna makhatari Amaromda haujik sing da laidiba muknaba phibam asina Manipur gi tuan ba mafam sing awanong puklam da mamasu laiba asigi mafam kya digi urkhula masung kamjong da satnabi gi tam atopa lambi da satpada sauna khudong sa da mamayonari hiramasi gi matang na working committee tangkul naga longna lambi asida satpada maikai ngawa medical emergency gari yarakta ba lambi gi khudong thiba thokpana singba matamda helpline number 9612744804 amasu 9862144506 ta pau khorak piyagan hari Chief Minister Khemchan Santigi Paujal Puraga ngasi kangpok piti satkadauri Naga nadi Makhan village sanglak pu yaro hena thingli sayum hena Meetei-kuki ni gi marak thokli bi irang na maram oiraga amaga sangthok sangsin yana dana ladi basi ko honana ba madi state asida ingta pa hanjilangna bi gidamak ta government asina lokalak pa khongthang ni saru amoina Chief Minister Yumnam Khemchan Singana tha sigi ni pa na Santigi Paujal Puraga kangpok pi district sakadari Mamang na Kangpokpi district based of Kuki civil society organization singna state ki Chief Minister Yumnam Khemchan bu Kangpokpi district lakpi na ba haija po wafam selekramani Meitei ne sai ohum hena NS2 da Kangpokpi pharo gi satpi yadana lakhi badu Khemchan Chief Minister oiraba matungda Kangpokpi pharo gi Senapati district anirak sakitri magna ahan boina haukibi April 10 da Senapati district headquarter satuna mafam adu thoram pangthok luraga halakpagi lambida saitu ACG MLA haukolet kipkenga henbung unaduna warisanaki handakta haukiba July 9 na su Kangpokpi pharaga mau fawo sakrabani Chief Minister Yumnam Khemchan state asigi ingta pa hanjin hanabgi thawrang sing mathang lepna pekalakpagi manungsanna handakta su Champur gi Kuki jogi tungan ba civil society organization sing gi lusing basing yawba tim masu Babu Parada Chief Minister Secretary